Sareng Matam amada Manipurda marang kaina leiramlabasu hauzikti fangbada wari. Akhang ahisingi matung innadi sarengi lakpam turel ama oiriba Imphal turelda ithai vere sakhibadagini hairi. While oina leiriba sarengbu pukrida yoktuna iramdam asida atekpa sareng fanghangani haibagi pandamda sareng yokliba ngami amaga unarubagi wari matek ama. Aina huzik thadariba sang okay lok sangam amadani thadariba sareng sangwa thadai aina huzik ahanbagi oina trial tawna dimta sareng sangwa thadajari sareng se akoina leiba matamda sareng pi sambadal pamar fuchingi masi lobuna airport tagi lawre akoina senbiba mi amadagi senbirga akoigi inspector sarjitian amasung akoigi oza leihidraba akoi oza dhanachandra makoina punna akoigi sareng se punna yungminanaba akoi punna honaminaraga punna seminabani madugi selaba matungda akoi sareng se huji sangamsida langa changwa thamjari magi chabagi mongsi machinjak sidi maitoi mase ahanbada akoigi nga se pikna lai inchi ani makhai ahum thak sanga lakpani na mase akoina ngasi thadarani sareng se aduga hayeng dagidi akoina spol haibadi ngagi kamalgi oiro rogi oiro adagi grascap oiro spol se akupa nga marumdagi onthorpa 5 days nga kakrom tunda 5 days ki matungda nga se adugi do akoina lawruraga puki da haidare adu haijalaga mase thambinagrani sareng ngasi thadaraga hayeng na spon thadarani adugi matungdagi di akoina 20 days kumba leira matungda nga se Kambusiana akoina kang chabi nga kang marum chaba nga amakhak lei asi nga mangsi mina sukana pamnadaba chanadaba oiba adugumba nga si akoina pukhi sida atoba pukhi dagi in solaga poraga mafamsi thadaba masi thadaba matamsida mase kayam chari gi haibse akoina kumna dum yengi yengwe maramji kaina kana kangjabi hujiki haiba kangjabi nga si tawkhallaga leiba nga ne mase charaga dum anam matamda lei adu nga sina karigma mina yengwa matamda pukhi sida nga si marang kaida taragadi nomagi amurak thadabasida dum yaure no minini humni lepas yawi ado kilo makhai gumba thadai kilo gumba thadaba yawi adugi matungdagi di mase akoina tungambi kudol ani muk pakpasi ha muk thajale adudagi kha mase thajala matungda khar chawba marum pubraba adi marum ko ogdoba tungambi chingse amuk thajalaga tungambi si ma kolpa mase macha se sareng sina chana ngai damda tungambi ga punna hujisi yongminari July gi tang 5 da thadabani aigi sagi sareng se masima thadaba matamda inchi ani dagina ani makhai bok sangba ahum sangba chawre mase chamanaba size ta lagte mase aduga mase aina ahanbagi tha numit 45 days yeng kanda mase sangwa se swai gi sangame aduga gram chani gi mayalum me adagi hojikti tha ahum khre helakpasina gram 7 ki mathak lungre aduna swai gi sangre inchi 15 dagina 13 phogi manung da leigre koigi fishery department ki inspector sarjitenga punna tanaminaraga akoigi sareng si thadar matungda spol kundang sangamsida thadagre adugi matungda sangamsi thadar matungda spol kunsi thadar matungda koina kharmasu khar chawkhalakpa adagi chawkhalai matik mana one day da loina sareng singsina thadari bisponji chaga do banateba spol gi machine jakti akoi hulle Bramdi spol da chapchana toba thawdu makti chaidre thaw chaidabida akoina spol gi machine jak magi powder chaipam thokpa thawthi chaipam thokpa chaire aduga nga sina chawkhalakpagi matungina iroina na sareng sina sum matek moigi sarukse dum chagiba adida nga si leiribra na akoina yengani in tharga yengmutam da nga si kitang pasalak taragade akoina kamujia hariba kangjabi hojiki kangjabi nga si muk thadarani adu thadar matungsida magi size ki matungina yengaga na sareng su indalakpa matamsida magi chawbugi changsi yang matamda akoina tunghanbi se amuk hapchale haibadi peak na lakpa sareng si chathokidra yam tangna phangba pol amaka oibanina hekta available oidabanina akoina ahanbagi magi chawbugri bawdi tunghanbi ga thamina de mana khara chawkholakpa matam akoina kap amuka sangakpa matam tunghambina yotpa ngamaroidoba matamsidagiri tungambi thajangre akoina mamdi tungambi thajala matungda tungambi sina kolokpa macha se sareng sina chana ngai gidamukta aidi hana insolga atopodagi porakpa atopa thadabadu oidre mamdi maonda tungambi pukhis da puna leminarani tungambi di machine jakti thare atai thadraga su adu tungambi machine jakti thar matungda tungambi ji masa phalaga macha koholaba matungda magi macha singse sareng na chari huji Yokpada laiba chawbadasu thuba amadi machinjaki matangdasu thoidokna waningai leitaba nga makhal asi hauzik trial oina yokcharasu tungda paksana farming tawbada hena mai pakani amadi sendongsu leigani haina ngami asina makha tarakli sarengi matangda khoina machinjak se pijariba siga pijariba nga si pijaba matamda
mayamna aina sum thengnajabda yomda hangakpo yawi nangi nga sina semkatlaga lakpa income siga sarengdagi lakpa income siga karambana hena kanagadagi habi wakhal lei hay hangakpo yawi aide sudum pi maramdi spol amada hojik lupa chamri yankai changwa da phangi rau mirgal sponsor matna hojik mamangda thamuki mamangda phangbase hojikpudi manipurda season sigi matungina kapidre adubu kapinge manungda chamri yankai changwa pibase de lupa lising mapal tara sina magi machinjak se tha ama hena chale long term ani yang kan tha ama khai hena chali hojik su lairi magi asoba size su fingering chawre aina thada gribe matung da gidi moina one day da pulop sa thokpana tamina moige khaji charak pani tam charak pani na tunga mini koksal pune karine to matamda ai wakhaladi machinjak leirga tongana spol semagi spom dagi fingering tanaba yokhalakpaga adagi sareng da pizza thokibaga haibasigadi sareng da pizza matamda su akoina jamna sengna sengdong khatangi sunatana de manipur da hana leiramaba nga makhalamabu akoina amuk hana nahonona mayamda phangan gi habigi wakhalda adi magi adugi demta wakhalda akoina sareng si yokhibani magi yamna sendong masi yoga sendong yam phangani ayonda profit yam phangani habi wakhalon jo ai leijade maramdi kari na hama tamda masigi posi yo matungda kamhaina yage habase akoi kana trial dorimina ai achangiba keki loina hisab tawjari magi adaga hayeng karak kadoba magna weight leidiba taraiba posigi matungina akoina kayam thaba yagadagi habase siso akoi dum khangna gai knowledge oina ngai nga se akoina yam kupno honajari leinajari haitarene trial amoina pawa tabanga mana nomada magi nga si milligram haidi gram kaya saba ngamge haibase nomada kyam chage haibase akoina hoji tenki amada tarforin tenki amada futara tara pakpa tenki amada nga ani kha akoina trial gi thame masi akoina masi weight olaga pijari hana khara yam kupadi mafam juda thambada akoina nungairo haibi demakta pukida fagala matungda masi trial gi demakta futara tara pakpa sida thamiba sida akoina weight oli hoji kana yengi maramdi mase 10 days ta akoina gram chama thadei adu 10 days ki munungda loiribra haibase akoi kupna senari adugi matungda mase magi chakolapoi matungina mase nomda kayam chai haibase mana kiloga tarak taragadi akoi hotpa yam lairani hoji su akoi kan holi magi hinsab se tawri mana nomda gram kayam chage haibase akoi kan hoji holi maramdi kana thama sukanda akoi gi magi nomagi average pa ba yadoine adi yam pibada nomagi direct hekta akoina pabadi ngamoi maramdi ma chadabu su yawi mase tumina lepaga leiba dum lei adagi question sem no misu dum yawi magi hainingra kana tumina dum chap mi adam lei mi la lengda bi dum lei mase magi history haitare magi tawribo jik tawrise aduna maram werga akoina sareng se manipur da akoi gi pai punam hanadigi leijaramba pose akoi gi amuktang yokhachage amuk phangabasida amuktang yokhachage habi wakhalonda mangba tungba thidna akoina sareng se puthokchage habi pandam amagaloena mai paktaba yadi habi wakhalol amada akoi angamba thakta akoi honajari magi growth se haitaragede ai sen haijage mase 45 days ta gram chani dagina chani yang khaibog lome magi nga se aduna hojiki nga se changriba akoina nga macha bijagriba maonda cambodia jo akoi sen olaga bo pije mamdi changi bije chapchana khangna ngai gedamakta adu changi ba mayam se yam sengnaragadi huji paudi maje profit yam leiba nga mu oigene habi wakhalda lei ma akoigi sareng si yokpada lok sangamam da nga changwa yokcher se akoina hojik se magi profit se chai 1 year sida akoina target ti kilo lising ani ni mandi kilo mari gi target ni adubu kilo mari si yogda beta sumnatagi nga amana kilo ani ni tabam tamda kilo lising ma phangi kilo lising ma phangdriba kilo se akoina yamna ahong mamalda lupa changwa da katang pa se changwa pa matamda kilo lising ma si lupa lakh mangane magi invest tawgi se akoina pa matamda lupa lakh ani hena tawtar su ani katang tawtar su lupa lakh ahum sangam amanda lem taragadi akoida profit se am leigdra na habi wakalonda am chawthok sabam leje hujikta chawriba mana chawriba ngajau se atuki mati chawi sareng se akoi handak chahi si paudi sareng si market ta sengna akoi yonba pamdri maramdi try ni ma se aduna pi ngai de yong thokta bida ma se yam sena magi measure oirba matam 1 year se fazana yo matungda adugi matungda akoi market ta fangangi habigi mayamda yonge habigi wakhalo leje lamdam asida sareng yokpada sareng macha chenbada amadi technical gi matangda yamna chawna thaudang lauriba fishery inspector sapam jiten singhana thamlakpa wafam Fisheries Department Government of Manipur na handaki sareng project si haurukpada akhoina tawjabasi farmers ingdagi akhoi knowledge technical magi yokpagi culture technique magi technological magi know how jing akhoina support tawjabani plus akhoina nga gi
Hayengi Masaje akhoi West Bengal dagi porpoda akhoi masi madugi thaudang ama laujabani hauji phogi oinadi akhoi government gi side dagi akhoi honorable CM na 50% grant haidana akhoi gi puthoiba nga dugi production cost amasung magi daka leba port management ke gi changhi masak sing dugi 50% di pigani haibagi honorable CM gi assurance di lere adu hauji phogi oinadi farmer sing da akhoi gi department gi side dagi technical know how amasung magi culture technique na dan atopa akhoi gi nga masa piriba akhoi na mateng pangba hoji ki oina di nga masa ji moina leijabani adu sina taba toba mateng di thoina leitri Hayengi je akhoi highly carnivorous status ta leiba haibadi maji atopa akhoi gi floating feed formulated feed haitare akhoi bazar da phangna riba nga gi machinja atopa nga singna chari machinja sing sadamna maram oidana akhoi machi ahingba live fish se bijay ado hanba Kolkata dagi pork matam dagi sai se khoina West Bengal dagi pork matam da sai si am khenei di khoi gi pitribi gi phom amata da Hayengi si macha kaptri moi kape haidan claim to khara dilai to do madu mass scale on production leitabni na khoina madu macha je sit se demand to matam da hojik leite Bangladesh ta khara moi artificial khoi gi induced breeding to raga puthoi haibagi report lei maduna tasengna khoi gi market ta khoi phangbadi oidri maram si leibana khoina wild dagi turen dagi moi wild dai collection to baduna size on variable oi size am khene pork matam da maram duna khoina chaurangna khum yam samna haijarabada khoi gi advanced fry haitare khoi khut ki tang ahum ani makhai ani dagin amma makhai dagin na ahum bogi range sa pork pus yawi khut ki kap ama haidi 9 inches inchi mapan yongna pork pus tum yawi adu khoina masigi matungina madi highly carnivorous fish oibinina magi formulated artificial fish feed se chadabana marmodna khoina ihana khara pikpa advanced fry poraga di khoina nga gi spawn ato nga gi spawn haitare spawn jida da khoi gi khara hongba spawn habadi live fish se khoina pina bhonabada nga do khara pikpa taragadi inchi ama ani ahum bawo leiba taragadi khona nga atopa nga gi spawn haji common kap ki spawn obi yai rau gi spawn obi yai ani akhoi khara hongba habadi spawn do dum khoina pizza khara do lebani na khoina adum khara hongba spawn sing je thadaraga pizza adagi sum tamna mana spawn du chaba lor kan da muk maje madi growth yam le habadi chahi ma da khoina masi gi growth si che kilo ahum bawo tai habagi record le khoina makhoi gi keno to boda khoi study to jama tamda adagi atotopa hana sareng yokhraba Bengal la leiba adi Bangladesh leiba sing khoina report lo jama tamda chahi ahum bawo chahi amada kilo ahum mari bok tai hai ado khoina ju sik yeng matamda khoi gi tamudi namni gi ji gi tentha gi si farm si leiba matamda khoi tha ama makhai tha ani sudringai da dum khoi gram je asoki mate adum 200 gram ga thakta khoi lei aduna hojiki haribasi stage by stage pi ngai tana khoina nga gi spawn je pizare adai khitang mana fingerling natragana khoi gi samna gram 50 gi mathak natragana kun gi mathak lumak matam da di khoina fry mu pizai atopa nga gi fry haitare adu da khoina Manipur da yam toina khoi gi keno odiba khoi wheat fish oina haitare khoi gi ngamang jo haini wheat fish la riba khoi gambusia na khoi gi kang marum chabi gambusia je khoina khoi gi any farm sing da yamna khoi wheat fish oina habadi atopa magi nga machinja ke thadab jmoin cha thokpa ad moide khoina yam pamna chana daba nga makhal oiba asum basing je khoina kitang advance stage adi gambusia gumba adi atopa khoi phabonga juma dum phajan sai magi walago atu khoina Hayengi gi khoi gi gut analysis haitare mabukta khoina mangon de kari yauri na khoi analysis report se dum PTB gi khoi gi power of research to gambu sina yeng matam da khoi phabonga ji yam phajana sai habagi report le adagi khoi gi atopa khoi Manipur hek phangiba ngamang jingji loina ba sai hab report le min tawre sina taba khoina masi depletion of magi life fit se di madi ahingba nga man atopa nga ma chaka doini aduna hojiki depletion si lakane haibje khoi do judum thajai aduna hoji khoina sustainable mongda habadi hai tung koina suma khoi nga mang jing sum lek tagdi kamai toguni haba pot amaju lei maduna khoina tung koina sinaba yabada ai khoi gi kenosi tunghanbi khoi gi local gi tunghanbi ade proper monosex mapalandi buslakba monosex tunghanbi habadi monosex tilapia sinataba khoi gi local gi tilapia si marum yam koi prolific breeder ni madi sahi amada
marum kokpasi mari phobo ko haina khoi report lei aduna masi marum yam wangna kokpanina moigi masa jingje khoina tunghanbi ji phajani stock toroga mai masa jingje khatang khoina segregate toroga natraga na khoi grading tothoga habadi achobuna pijaba khara pikpana pijaba mase khoi sustainable oi mongda tunghanbiga hojiki walago atu sareng jigi yokmina bada khoi mai pakani habagi khoi gi target amphak leijari hojju khoina ek araiba resource sinaraga khoi gi technology si masi prithvi gi mafam jingsida khoi Southeast Asia da masi loi phange sareng je tobu sareng ji yoga culture pon culture si dekoi hoji phogi oina di masi record leite tobu Bangladesh yo habagi report ti khara lei sina tab atop leite Pakistan da su phange moi di culture nate moi di capture ni turien dagi phaba atarga koi wild de collection tobu singa tani Sri Lanka da phai dagi Myanmar da phai mathang lei adumaina sigi hoji phogi oina culture technique je khoi di innovative oina khoi gi anova technique mon hoji changse leibani adu hoji ki hamare spawn pizaba ani suboda khoi gi fry pizaba with fish pizaba adagi sum sustainable mong da khoi gi tunghanbi gi masa local prolific or breeder sigi tunghanbi gi masa pizaba haina khoi hoji phogi oina di masigi matang da leijari Sareng hairiba nga makhal asi highly carnivorous oibana lamdam asida yokpada leijariba nga gi environmental impact leigadra haibagi matangda thamlakpa wafam sareng ji khoi gi matam amada khoi gi Manipur da mafam khuding da phangba ngam orame masi khoi na Manipur si chawrangna basin ani thongna khaidokpa yai habadi Barak Brahmaputra Basin habamga Chinwin Basin habamga Manipur gi western side sina khoi Barak Brahmaputra Basin na koli adu eastern side sina khoi gi Chinwin Basin gi makhad lei Chinwin Basin gi turen ayambadi Chinwin Basin da loina bak drains tawi khoi Manipur gi drainage system jingsira chawrangna ani thongna leiba yai adu da Chinwin Basin da loina bak drain tawbasi da matam amada khoi ngasidagi sahi chama chani Antragan lising ang mamangda khoi Manipur da leramiba topographical structure ji yenga matamda khoi Manipur da phangiba saireng jingje khoi ithai beres na thingjen gi badagi masi karakhi badabani samna moidi just turian singi achien masida da marum ko have gi report ti leite aduna Chinwin Basin dei ka khalaga Manipur turian ka khalaga loktak ta marum je tharaga Manipur da paksanna habadi deba karmada khoi gi saireng ji atopa lamdadi Sana Bakatani, I Koi Gidi Hujik, Manipur Gidi, Chandraba Yadra Masam Oire, Deva Karma, Sam Saren Chanba, Adagi Chakoba, Adagi Saren Tuba, Akogi Kwak Tanba, Ada any Levaki, Kanomatromotum, the Saren Chanba, Saren Tuba, Habasi, Tauda Yadraba, Saring Atopanganam, Huchin Beyadraba, Yam the legendary Ubangam, Ubina Koi Masi, I Koni Yukatragadi Yadra Masam Oy, Taudu Masida, environmental impact. Kanagum Makarana complaint away. Environmental impact Legani Haina, Habadi, Madi carnivorous fish nina, Atopangazing, Satoga, environmental problem Legani, Haidana Koida, Adum complaint, Haigadrana to say Sanjutami, complaint to away. Adumase clarification of Tamzage. Habadi, Manipur, the Ngashidagi say, lisingi among the Gisaring Pangami. Sharing the Equina, Hanadagi Pangle Ravani, Labok Pavana, Siding Hypermakalzi, Walago Atuzi. Shikaktani Pangizi, Atopa species Hybatare, Hoigi Manaba species Pangdi. Manaba species the Magi genus Walagu Haba species the Makatani Walagu Haba genus the species Amakatani Pangizi. Adu Hypet Manaba, Walogulen Liri Habamalay, Liri to Southeast Asia, Thailand, Malaysia, Indonesia, Pangmani, Hojipa Adu Koina, department side the airport and Apus Lapusing the Kona, Pazana Check Toraga, Madu Tazan Manina, Siding have a siding city, Amakato, Bangladesh was hanged to just a quick meeting Manani, Quigi, West Bengal, the Pangis, Samanagani, Walago, Atu, Quigi Magi, distinctive character Haitare, Mamitki, Makada, Zatana, Mamit, Makiachi Panba, Makoi, Asangba Yauba, a Sigumba, distinctive characters in the Yangmatam, the Sang, the Sang on a Dum Legani, the Wudu in a Tamzani point. The environmental impact assessment Jekoina saying that it Taudaba Pagani and I Akwigi Saitaki to Tamzari, Madam di Masi Akoi indigenous piece Makalamani. Matamam the Quashida, Yampazan lay Lejeran Bangani, Dharma the Karma the Yaukra Bangani, Sam Hizarabada, Matamamada, Siding Labor Matamda, Namuzulay, Nakrazulay, Ngasepsulay, Tungan Bizulay, Ade Koi Tungan Bida Hojiki, Nganap lay, Ngaton lay, Loina, Matamamada, self sustainable among the legend Banga Makalama, Amuana Porpada, when a Sokani Habasidi, Equigi, indigenous Pisama, when a Hozik, Pengba Hingalan, but the Kari Sopalegi.
पेंबाना चादबदसु अखोई जू प्लांक्टन कर मैम सारी मागी लई अदु कार्निवरस फिश ओरगसु मागा हाना इकोसिस्टम अमा लेजरमबनी समना मागी मणिपुर दा हाना लेजरम दबंगा अखोइन अफ्रीकन कैटफिश कुंबदी मणिपुर दा पुसलक मतम दमदु एनवायरमेंटल इंपैक्ट असेसमेंट अमा अखोइन तौब दरकार लई अदु अखोइगी हुजिक इवन तुंगहनबी फावदा अफ्रीका दी पुसलक तुंगहनबी नाइल तिलापिया नाइलोटिकस ओरियोक्रम्बिस नाइलोटिकस हारिबा स्पीसीज दी अखोइना मोनोसेक्स हाइबदी लाबा ngata ontoga pusalnabagi program अखोइना गवर्नमेंट जु लखले इंडिया गवर्नमेंट जु मजु इनिशिएटिव लौरगा तिलापिया अखोइगी फार्मिंग दी गाइडलाइन सेमगा लई तबुदबु अखोइगी इंडिजिनस ओजरिबा nga मतम अमदा फंगंबा इंडिजिनस ओइबा nga अमबु मुटखरगा अमुहना हिंगलन मतमददी मसी अखोइ एनवायरमेंटल इंपैक्ट एसेस तौदबा तौद्रगसु यागद्रा हाइन आई खंजै सेल्फ सस्टेनेबल ओइगनी समना हाबदा हुजिक आई यम लाइव एग्जांपल हम पिजगे हुजिक हंगोइ खरा पिकतक तौबा साइस अमा याम कन्ना संदोरै सिजु सारेंग लेतबदगी ओरमबजु याय मदो खोइना साइंटिफिकली प्रूफ अमसुंग डॉक्यूमेंट दी लेते तौदबु प्रेडेटर अमसुंग प्रे रिलेशन हाय तारे माबु समना जंगल अमदा कई लेबजु दरकार ले सजी लेबजु दरकार ले अदुना प्रे ग प्रेडेटर गजे पुन्ना लेरगदी इकोलॉजी दु बैलेंस तो हैन लौजै अदुना साइरेंग जी खोइना पुसलक मतमदा कनागु मखना तौबिदब कंप्लेन दु आइगी साइटगिदी होय अतो तोपा एक्सपर्ट सिंग व्यू जो लेरम याय दो आइगी साइड आइगी व्यू दगिदी मसिना आखि थोदोक सोन बलेरोय ngasi दगी sei लिसिंग लिसिंग क्या मणिपुर दा अखोइगी मैतै gi ओइबा nga मोइना लेजदना अखोइगी देव कर्मदा अखोइना निंगसंग मथोक्त्रबा मतमदगी पुवारी गा सागोनरबा nga माबु अमहना हिंगलम मतमदा एनवायरमेंटल इफेक्ट एसेस तोहम थोक्ते होय यस चुमी तगोदबनी सस्टेनेबल ओइ मोंगदा हौजिक सस्टेनेबल ओइ मोंगदा अखोइना मदुगी सर्वे खक दरकार लै समना हाइजरबदा अखोइगी पुखरी मदा कया योकपा याय हौजिक अखोइना डिपार्टमेंट की साइड की तौजरीबा अखोइगी फार्मरसिंग दा पीरिबा गाइडलाइन जी संगम अमा चावा संगम अमगी पुखरीदा संगम अमगी एरिया लेबा पुखरीदा अखोइना इफेक्टिव वाटर एरिया दे संगम दे कितंग दि हंदरनी तौदबो अखोइ मणिपुर गी दी यूनिट से संगम अमम चटपनिना संगम अमदा अखोइ nga चांगा थादा हाइदना अखोइ थमजबनी nga चांगा सिना हे अखोइगी रिपोर्ट की मतुंगिना किलो 2 की मथक्ति तागन सही म योग मतमदा किलो 2 भौबदी तागनी हाइबगी अखोइदा थाजब लै हाइबदी हुजिक लेबा ग्रोथ रेट से असुकी मतिक वांगरे अदुना किलो 3 तारगदी समना प्रोडक्शन जी किलो 3 ताराजु अखोइगी अदुम किलो लिसिंग अमनी संगमम दे किलो लिसिंग अमनी अखोइना हार्वेस्ट तौनबगी अखोइ प्लानिंग दा अखोइ संगम अमदा nga चांगा थादजबनी सुमाइन लेजै अदुगा एनवायरमेंटल की एसेस की मतंग हुजि आइना सेंगदोकचरी दुनी मणिपुर की मैतै की लेजन बंगानी अमु हन्ना पोरक मतमदा मसी अकाइबा थोइना लेगदब मानदे हाइना आई खत थमजरी हौजिक हौजिक मणिपुर की ओइना सरेंग योगलिबा असी मसिंग कयामुकनो अमदी मफम कदाई कदाईदा योगलिबगी हाइबगी मतांगदा हंगलुबा वाहंगी पाखुम मसी मतंग से याम फजब क्वेश्चन नि मदुदा आइना मसीगी मांगजोंना नाइ वखम खक थमजगे अखोइ साइरेंग मणिपुर पुसलंगना होनबदा यामना मांगजिल थाना चेंजरंबा आइगी याम्बा मसुंग ओजा हाइतारे अखोइबु दुम ताना दना अखोइ फिशरी डिपार्टमेंट दा लेरबा मतुंग अदगी थेंगनाजगिबा अखोइ ओजा धनचंद्र खाबी बमदियर दगिनी माजु ईश्वरना कनो तौबदगी ईश्वरगी नोंदम खोलदगी नोंदमदगी अदु कनो ताइबंपान थादोकपिग्रे ngaraंगी मथंग नहानजे याम नुंगाइजदे अखोइजु सुमाइ तौदना अखोइगी साइरेंगी मांगजिल थाना चेंबिरंबा अखोइ याम्बा अखोइगी ओजादुना सुमाइना तौदना अखोइ लाइरमलेंदा शांति लेना आत्मा शांति होना लेनबा आई मसीगी मांगजोंना आई थमजगे अदु मणिपुरदा साइरेंग योकपजी अखोइगी ओजा धनचंद्र बमदिया की लाइसंगबम एल धनचंद्र सिंह अहम याम फावबा फार्मर ओरगजु याम प्रोग्रेसिव ओइबा मी अतोपजु सेमबा मागी मांगोंदमा लेरे अदगी अखोइगी मथंगदा होजे अखोइना फार्मदा लेजरिबा तेंथा खुनौगी तामो दिनमनी होजे लेजरिबा एल दिनमनी सिंह अदगी अहुम सुबदा वांगोइदगी तामो गोपेश्वर अदगी अखोइगी फौबाक चाउदगी तापेमानंदा अखोइ हौजिक हाइबा मी मरी सिदि फजना आइगी साइटगी पीग्रे अदुगा मोइ ngaगी मदुम मणिपुर की ओइना मोइ चांगा लिसिंग पुन्ना लिसिंग मंगा मुक अखोइनादी अखोइगी हौजिकी ओइनादी थादग्रे लिसिंग मंगा गुम्बदी अखोइ थादग्रे अदु हौजिकी हाइबा जगह सिंगजिदा मणिपुर की अहानबजु ओइबनी हंदक चाहिना इहान हानबनी मणिपुर साइरेंग पोरपसे अदुगा सिनतबा अतोपदी अखोइ रिपोर्ट लेते अदुगा अतोप ऑर्गेनाइजेशन अमनदी nga humfu खक्तंग लौगी मणिपुर द हुजिक साइरेंग योकपददी असुकी मते होय माजी कानरकनी हुजिक साइरेंग अहिंगबा ओरेगदी ममनजी हुजिक अरेप लेते ममनजी अरेप लेते दुना प्रोडक्शन याम पुतोकनी अदुना लेहौरिबा हंदकदी इंगथमदा चंगे साइरेंग जी मचा कोकपजी तुरेंद मचा कोकपजी जून जुलाई दे हवे
ꯖꯨꯟ ꯖꯨꯂꯥꯏꯗꯒꯤ ꯍꯧꯕꯗꯨꯅ ꯖꯨꯟ ꯖꯨꯂꯥꯏꯗ ꯀꯣꯛꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯐꯥꯎꯕꯗ ꯑꯗꯨꯝ ꯉꯥ ꯃꯆꯥꯁꯤ ꯄꯨꯔꯛꯄꯒꯤ ꯌꯥꯕꯒꯤ ꯆꯥꯟꯁ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯃꯆꯥꯁꯤ ꯀꯥꯞꯇꯕꯅꯤꯅ ꯇꯨꯔꯦꯟꯗꯒꯤ ꯀꯣꯛꯄꯅꯤꯅ ꯑꯗꯨꯅ ꯃꯊꯪꯒꯤ ꯍꯟꯗꯛꯀꯤꯗꯤ ꯑꯩꯈꯣꯏ ꯁꯤꯖꯟꯁꯤ ꯑꯣꯜꯃꯣꯁ ꯂꯣꯏꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏ ꯄꯨꯁꯜꯂꯛꯄ ꯌꯥꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯑꯗꯨ ꯇꯧꯕꯇꯕꯨ ꯃꯊꯪꯗꯒꯤꯗꯤ ꯐꯖꯅ ꯍꯣꯠꯅꯕꯤꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯡꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯉꯥꯁꯤꯁꯨ ꯀꯟꯃꯤꯟꯅꯕ ꯑꯩꯈꯣꯏ ꯐꯥꯔꯃꯔ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯂꯩꯖꯔꯤꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯍꯣꯠꯅꯖꯔꯤꯁꯤꯗꯤ ꯐꯥꯔꯃꯔꯅ ꯂꯣꯏ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯀꯦꯜ ꯅꯣ ꯍꯥꯎ ꯈꯔ ꯄꯤꯖꯕꯅꯤ ꯇꯧꯕꯇꯕꯨ ꯐꯥꯔꯃꯔꯁꯤꯡꯗꯨꯅ ꯍꯣꯠꯅꯔꯛꯀꯗꯒꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯐꯥꯔꯃꯔꯁꯤꯡꯅꯁꯨ ꯍꯣꯏ ꯍꯧꯖꯤꯛꯁꯨ ꯏꯟꯇꯔꯦꯁ ꯌꯥꯝ ꯂꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯃꯆꯥ ꯐꯪꯗꯕꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯒ ꯑꯗꯨꯝ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯛꯈꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯉꯥꯃꯤꯁꯤꯡꯁꯤꯁꯨ ꯑꯩꯅꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯑꯈꯪꯕ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯁꯤꯌꯔ ꯇꯧꯖꯒꯦ ꯄꯨꯟꯅ ꯌꯣꯛꯃꯤꯟꯅꯁꯤ ꯑꯗꯨ ꯁꯩꯔꯦꯡꯈꯛ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯐꯥꯔꯃꯔꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯇꯝ ꯑꯃꯗ ꯂꯨꯍꯣꯡꯕꯗ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯉꯥꯅꯞ ꯍꯥꯏꯕ ꯉꯥꯗꯨ ꯉꯥꯅꯞ ꯍꯥꯏꯕ ꯉꯥꯗꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯇꯁꯦꯡꯅ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯈꯔ ꯐꯪꯉꯤ ꯄꯣꯀꯦꯠ ꯈꯔꯗ ꯐꯪꯕꯗꯤ ꯌꯥꯎꯔꯤ ꯑꯗꯨ ꯁꯩꯔꯦꯡꯁꯤꯅ ꯍꯌꯦꯡ ꯃꯥꯏ ꯄꯥꯛꯈ꯭ꯔ ꯃꯇꯨꯡꯗꯁꯨ ꯉꯥꯅꯞꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯁꯣꯏꯗꯅ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯏꯄꯥ ꯏꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯨꯝꯕ ꯉꯥꯁꯤꯡꯁꯨ ꯌꯣꯛꯈꯠꯃꯤꯟꯅꯕꯗ ꯃꯇꯦꯡ ꯄꯨꯟꯅ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ